Government of India amasung Manipur lengaki mathakta irang saganaba wafam kya yauba audio clip ama social media da viral oirakibaga mari lainana police na Phakhiba kawa assembly kaidagi livestream Vidyananda atopa me Kangleipak hak Chief Judicial Magistrate Imphal West na Numit marini Makha Tana police custody da remand Louthanaba yaba pikre Panba yabadi social media da viral oirakiba audio clip adugi matangda Sub Inspector Sanjeev Thonawjamna Imphal Police Station da report ama thangalakhi report aduna high social media da thadurakliba audio clip asina maram oiraga hojik lamda masida thokliba irang asigi marakta miyam da amuk irang sagana ba chepau pire masida natana chief minister yauna minister amadi MLA sing amadi Manipur State Legislative Assembly mai thagadabani haibu wafam palli audio clip asina miyam ihau sagatuna Government of India amasung Manipur lengaki mayokta lan haurang naba khonari haina palli report adugi matungina thasigi anida kawa assembly kaidagi livestream Vidyananda apokpa laikhidraba livestream sanayaima chahi kuntra police na fagatki mahak fagatpa aduda computer set ama Samsung mobile phone ama utmachugi Apple MacBook ama iPhone 13 Pro ama amadi nongmaigi license maru amasu yauki Mahak police custody da wahang pahong chathabada crime asi mahagna tawkibani haiba mahak masana yazaki viral oiragliba voice message adu Imphal West District Police ki SP na authenticate taunaba Assam da leiba Central Forensic Science Laboratory da thakre audio clip adu da yauriba konjal adu kanagino haiba khangdongnaba Central Forensic Science Laboratory ki expert team amasu Imphal da laklagani Vidyanandana mamangda ngangkiba wafam singa audio clip asiga Pandam manabana maram oiraga mahak belda thadokrabadi Government of India amasung Manipur lengaki mayokta irang sagalakpa yabana Makha Tana police custody da numit manga remand lauthanaba court prayer tawki prayer adu taraba matungda court na ngasidagi numit marini police custody da remand lauthanaba yathang pirakibani haina pausina makha tari